ngasi video se akhoi lucky color ko haidi Esaga Chanaba Rashigi matungina karamba machu aina sizinaragadi daw pigadage haibado adumaina ni ko haidi engwada inbox ta kari da message am lai daw ya de khote du tawde sise amuktang try tawbiyo haidi thabak chathokpa khotpa matamda sizinabiyo sigi color aina hairaka dawriba mayam se ko mathang rashi mayam sigi loina ngasi adum ai share tawrake ko ahambadi yengminar se ko ahambada aries ki ko aries se mes rashi do khoigi mes rashi gi mi ngaina haidi angangba machu senagadamni ko angangu se karambano hai matamda khoigi nupi na luhongbada serpa pokloigi machu gi angang bado oidani ko aduda amu kuchu khutang leishalagadi amu setpa nungaite hairagadi angang base akhoi luman gi type sizinaraga pocket adum happy ba haitara kanuti gi chathojin taw matamda sida ado mesra sigidi leire ko haidi magi oina machu angang ba sizinabiro ko mathangi si yengmina se mu mathangi sina taurus akhoi gi brisha rasi kaina ga haibado ado brisha gi na kari machu sinagadage habda angobaga asangbaga ko magina angobaga asangbaga mayam ningsangbiro ko sima aduga mathangi sina Gemini gi Mithun Rasi hai tare ko Mithun Rasi gi na karamba machu no hai matamda green ga kainoga yellow ga hangapan machu siga mathangi rasi sina Cancer khoi karkat kaina haibado Cancer gi sina sizinaga daba machu sina blue ga silver machu ga ko siso blue ga silver ga ningsang biyo mayam hai petang mathangi sina Sinha Rasi gi haragadi Leo gi ko Leo gi sina machu se katang ahum mari gumba dum piri ko ado karamba machu no hai matamda khoi gi orange machu yellow cream red machu adagi golden machu se sizinabi be ko ado sida leire khoi gi Leo gi color sina mathangi sina Kaina gi Virgo Kaina gi sidana karamba machu no hai matamda green ne white ne gray ne yellow ne ko machu mari pire sida sigi machu mari se sizinabiro aduga mathangi rasi sina Tula gi na amu karamba machu no haibada blue ga green ga se ko kaino ga higong machu ga asangba machu ga se sizinabiyo ko aduga mathangi sina Scorpio Bridget ki sina Chanaba machu se akhoi gi red ka violet ka angangba ga maikhet machu ga ko ado mathangi amu yengminarase mathangi rasi sina Sagittarius akhoi gi Dhanu Rashi ko Dhanu Rashi gi sina karamba machu no hai matamda light blue ne white ne cream machu ne orange machu ne ko haidi ketang light oiba blue duma leire ko angoba machu sizinabi be cream machu sizinabi be aduga orange machu su sizinabi be ko Dhanu gi oina de mathangi sina Capricorn se akhoi gi Makar gi keno ngai sina karamba machu sizinagadabano hai matamta ko akhoi gi black machu ga indigo se katang higok changbado oidoni ko hapetang Google da gai da check to biyo indigo exact karamba machu no haibado black ka leire ko mathangi sina akhoi gi Kumba hairagadi Aquarius sing sina set kadaba machu sina kai no hai matam normal blue ma leire ko grey ma leire ko icham chamba blue ni ko hambai sina khoi gi muk machu gi blue do oidoni ko grey machu ma leire adu ultramarine blue aina hai ko ultramarine blue se karamba no hai kanda akhoi gi samudra gi ising machu gi blue se ko gyan tare ko ma'am khwai aroibagi sina akhoi gi Pisces Minna Rasi sina karamba machu set kadabano haida sea green machu ga aqua machu ko sea green machu hairagadi samudra gi ising machu do oidene ko aqua hairagadi koi center fresh machu oi kai oi tobodo adumaina oirani ko ado sida leire ngasi gi akhoi gi lucky color mayam se ko rashi gi matungina loina pire ko color mayam se ado color sing je kadai da sinagadabno haiba matamda akoina job interview chatpani khangde natraga yamna thabak maru oiba life ta ko adumaina chatpa matamda sigi phiron ngai se yaranga di phiron oina hai tare ko phi oina sizinabi ba hai tare ko akoina exam gumba leire na khallase natraga job interview na hairana ko atai haidi maru oiba thabak gumba chatpi ba adumaina sizinabi ba ko thank you